Numitta Nongmei Amadi bomna Chingba Kaptharakkhiba du Eng Tappa Hanjinnaba HOTNARINGEIDA KANG CHAINABA HOTNABANI HAINA AMUCO gi President SOROKHAIBAM SANJOY na PHONGDOKKHRE ngasi AMOVA AMUCO KOHAR MSF Amadi Plumpam na punna form kiba paugi mi famam amadam hakna makhatana hai Kumzale sangani kunumdoi gi me ahumdagi thoklakiba irang sina maram oraga IDP singna masagi mayumda leizaba phangdrei makoibu masagi mayumda ingna chingna leinanaba leihanaba amuko amadi masiga chatminnariba love marina honaraga ngasi fawba lakli amadi makha tanasu honakhigani chairaka sida haukiba tang 15 da Visnupur district ki ADC additional deputy commissioner na IDP sing torbung amadi fogak chau ikhai gi hanjin handuna lehanki mafam singa sida Houkhiba Numitta Churachandpur district lomgi site gi Nongmei amadi bomna chingba masing khangtana kablaki masigi thawong asi government of India gi khut yamna chawna yawi khulngakpa singsu hanagumna chingkhong singya da lehandre masida government of India na pamliba asi karino free da thadoklaga Nongmei amadi bom Kafhaliba asi kari maramgino haiba wahang hangki Government of India na local volunteers singna makong makut fazilaga thamle aduga nakal ama romdana free thadoklaga leire thawong asi khudakta leptuna Nongmei kapa lefhanduna mahausagi punsida athubada hanjillaknaba thavak sing lengakna paikhatlu haina mahakna taksilakli India ki kudam sauni yawe base akhoi lup mangana yam sing khangi marum aduna akhoi manipur se mase base thugaino honariba adu loina na akhoi kanghong saina honariba se masi khudak tel lep kadamne natragadi akhoi lup mayam na akhoi loina jangheli besinga sina akhoi strongly condemn tawdru lagli tawri prime minister da akhoi akalochi thamkre memorandum thamkre adu home ministry to home affairs sing da akhoi masi thingam unakre masi phawbada India government chathar oiba mo mato siam peningai oide ngara maso akhoi gi DGP masamagna SP control room sangkaba numit amada yamna labak thiba thogo maso punibar makhaida koi sosampuru saitagi akhoi Nongmei kapsalaktuna akhoi gi phobok saw amadi akhoi gi area singda bom masing khangda Nongmei masing khangda kapsalakta kunja singbu destroy tonaba aduga genocide tonaba policy ama government India ki put am sauna yaw ye chathar pase akhoi yangan khangli mamang dusu thar me dusu adu mangai prime minister akhoi gi vice president university leimatam da thok talk do ni masi yam lagak thibane stalling condemn to number 4 the shanti hanjannaba honoring tanja asida kangkhong chahennaba honorakpani manipur da number 4 the angka hanjannaba shanti hanjannaba honoring tanja asida kangkhong chahennaba honorakpani manipur da number 5 the khungakpo sing chingkhong jinga dagi lehendre government India na pamliba karino